ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯤꯟꯊꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯨꯝꯃꯩ ꯍꯔꯥꯎꯗ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯧꯔꯛꯄ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯑꯃꯨꯛꯇꯣꯏꯕ ꯏꯂꯥꯡ ꯂꯥꯡꯗꯅ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯎꯁꯪꯗ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯁꯤ ꯍꯥꯏꯅꯔꯤ꯫ ꯂꯤꯟꯊꯣꯏꯅ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯑꯁꯤꯗꯗꯤ ꯑꯔꯥꯛ ꯑꯔꯥꯛꯄ ꯅꯨꯄꯥ ꯃꯈꯩꯗ ꯃꯤꯆꯤ ꯈꯠꯆꯤꯟꯗꯧꯔꯤꯕꯅꯤ꯫ ꯕꯤꯟꯗꯤꯌꯥꯅ ꯃꯁꯤ ꯅꯨꯄꯤꯁꯤ ꯇꯧꯕ ꯌꯥꯝꯅ ꯉꯝꯗ꯭ꯔꯣ? ꯊꯣꯏꯅꯥꯎꯅ ꯍꯣꯏꯅꯦ, ꯅꯨꯄꯥꯅ ꯍꯧꯔꯛꯇꯧꯕ ꯏꯔꯥꯡꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯍꯧꯖꯤꯟꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯗꯧꯒꯦ ꯅꯨꯄꯤꯅ ꯍꯧꯖꯤꯜꯂꯁꯣ? ꯅꯨꯄꯥ ꯈꯛꯇꯅ ꯏꯔꯥꯡ ꯍꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯩꯅꯣ? ꯑꯩꯈꯣꯏꯁꯨ ꯑꯄꯥꯝꯕ ꯅꯨꯄꯥꯗꯗꯤ ꯏꯔꯥꯡ ꯍꯧꯖꯤꯟꯕ ꯌꯥꯏ ꯀꯩꯅꯣ? ꯕꯤꯟꯗꯤꯌꯥꯅ ꯌꯥꯅꯤꯕ ꯌꯥꯝ, ꯑꯗꯨꯒ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯅ ꯂꯥꯟꯖꯗꯕꯤ ꯁꯥꯎ꯫ ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯇꯧꯗꯕ꯭ꯔꯅꯦ? ꯑꯩ ꯈꯛꯇꯔꯕ ꯂꯥꯟꯖꯗꯕꯤ ꯁꯥꯏꯁꯦ ꯍꯥ? ꯊꯣꯏꯅꯥꯎꯅ ꯑꯗꯣ ꯅꯪꯅ ꯈꯔ ꯈꯤꯠ ꯍꯦꯟꯕ꯫ ꯊꯦꯝꯕꯤꯅ ꯌꯥꯔꯤꯁꯤ, ꯍꯌꯦꯡꯗꯒꯤꯅ ꯌꯥꯎꯁꯪ ꯍꯧꯗꯣꯔꯤꯁꯤ, ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯀꯝꯗꯧꯁꯦ ꯍꯥꯏꯔꯤꯅꯣꯕ? ꯂꯤꯟꯊꯣꯏꯅ ꯀꯝꯗꯧꯕ ꯍꯥꯏꯕ ꯀꯩꯅꯣ? ꯍꯌꯦꯡꯗꯒꯤ ꯌꯨꯝꯊꯣꯡ ꯆꯪꯗꯅ ꯁꯦꯜ ꯈꯥꯏꯔꯅꯤ, ꯑꯗꯨꯒ ꯍꯪꯆꯤꯠꯇꯒꯤꯅ ꯂꯝꯖꯥꯎꯗ ꯊꯣꯛꯂꯒ ꯊꯧꯔꯤ ꯊꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯊꯣꯏꯅꯥꯎꯅ ꯏꯕꯦꯝꯃ ꯅꯪꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤ, ꯑꯁꯣꯝꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯥꯕꯜꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯠꯄ ꯌꯥꯗꯦ ꯀꯥꯏꯅ ꯂꯥꯎ ꯈꯣꯡꯂꯤ, ꯊꯠꯀꯦ ꯍꯥꯏꯔꯁꯨ ꯃꯣꯏꯒ ꯄꯨꯟꯅ ꯊꯠꯁꯤ ꯀꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯁꯤꯗꯕꯨ ꯌꯥꯒꯗ꯭ꯔꯣ? ꯂꯤꯟꯊꯣꯏꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯗ, ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦꯁꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯅ ꯍꯦꯛꯇ ꯉꯝꯅꯕ ꯉꯥꯡꯁꯤꯟꯕꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣꯅꯦ? ꯕꯤꯟꯗꯤꯌꯥꯅ ꯑꯁꯤꯃꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ, ꯃꯣꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯊꯠꯆꯅꯤ, ꯃꯣꯏꯅ ꯊꯥꯕꯜꯒꯤ ꯁꯦꯜ ꯍꯥꯏꯔꯒꯅ ꯈꯔ ꯀꯣꯛ ꯄꯤꯕꯤꯅꯤ ꯀꯩꯅꯣ? ꯑꯔꯤꯕꯤ ꯃꯣꯏꯒ ꯄꯨꯜꯂꯒ ꯋꯥꯈꯜꯁꯦ ꯂꯤꯁꯤꯜꯂꯛꯅꯕꯅꯤ, ꯄꯨꯟꯒꯨꯝꯁꯤ꯫ ꯊꯣꯏꯅꯥꯎꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅ ꯊꯣꯏꯅꯥꯎ ꯍꯣꯏꯁꯨ ꯑꯇꯩ ꯃꯇꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯂꯨꯆꯤꯡꯕꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯕꯤꯟꯗꯤꯌꯥꯅ ꯌꯥꯔꯤꯁꯤ, ꯋꯥ ꯈꯟꯅꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯁꯤ꯫ ꯑꯁꯣꯝꯗꯅꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯣꯔꯣꯛ ꯁꯣꯜꯂꯝꯕ ꯁꯣꯏꯗ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯏꯕꯦꯝꯃ ꯅꯪꯒꯤꯗꯤ ꯄꯣꯔꯣꯛ ꯁꯣꯜꯂꯝꯗꯧꯕꯅꯤꯅ ꯐꯩ, ꯑꯩꯒꯤꯗꯤ ꯏꯕꯦꯝꯃ ꯊꯣꯡꯒꯥꯜꯗ ꯂꯤꯆꯩ ꯄꯥꯏꯔꯒꯅꯤ ꯉꯥꯏꯔꯝꯗꯣꯏꯁꯦ꯫ ꯊꯣꯏꯅꯥꯎꯅ ꯑꯗꯨꯗ ꯐꯥꯎꯕ ꯑꯗꯨꯝ ꯅꯪꯗꯤ ꯂꯤꯊꯣꯛꯂꯒ ꯊꯣꯛꯂꯛꯂꯤꯅꯦꯕ, ꯂꯥꯡꯕ ꯄꯥꯝꯖꯃꯟꯕꯒꯤ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯑꯩꯅꯤꯗꯅ ꯑꯗꯣ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯂꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯗ꯫ ꯌꯥꯎꯁꯪ ꯍꯥꯏꯁꯤꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯂꯥꯛꯄꯅꯤ, ꯑꯁꯤꯗꯕꯨ ꯂꯥꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯏꯃꯨꯡꯗ ꯁꯨꯝ ꯁꯨꯖꯥ ꯀꯥꯔꯒ ꯂꯩꯁꯦ ꯍꯥꯏꯔꯣ? ꯕꯤꯟꯗꯤꯌꯥꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕ, ꯏꯃꯥ ꯏꯄꯥꯅꯗꯤ ꯃꯁꯤꯗ ꯊꯣꯡꯒꯥꯜꯗꯒꯤ ꯍꯦꯛ ꯀꯥꯟꯊꯣꯛꯄꯗ ꯀꯔꯤ ꯇꯧꯔꯝꯗꯣꯏꯅꯣ ꯈꯟꯕꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯍꯥꯏꯐꯦꯠ ꯐꯥꯎꯕ ꯀꯥꯟꯊꯣꯛꯄꯗ ꯊꯔꯛꯇ ꯃꯤꯍꯨꯜꯁꯤ ꯍꯨꯜꯂꯤꯁꯦ꯫ ꯂꯤꯟꯊꯣꯏꯅ ꯏꯕꯦꯝꯃ ꯑꯗꯨꯕꯨꯗꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ, ꯍꯥꯏꯐꯦꯠ ꯀꯥꯟꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯦ ꯃꯤꯅꯒ ꯍꯦꯛꯇ ꯁꯠꯂꯒ ꯆꯠꯈꯤꯗꯧꯕ, ꯖꯨꯔꯥꯟ ꯊꯥꯕꯅꯒ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯈꯤꯗꯧꯕꯁꯤ ꯃꯉꯥꯏ ꯃꯣꯏꯅ ꯈꯜꯂꯤꯁꯦ꯫ ꯊꯣꯏꯅꯥꯎꯅ ꯍꯣꯏꯁꯦ ꯌꯥꯔꯤꯁꯦ, ꯉꯁꯤꯒꯤꯗꯤ ꯌꯨꯝ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯉꯥ ꯇꯔꯨꯛꯇꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯏꯁꯩꯒ ꯉꯪꯂꯒ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯅꯥꯅ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯗꯨꯗ ꯂꯦꯞꯂꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯔꯣꯝꯗ ꯂꯤꯆꯩꯅ ꯈꯠꯇꯨꯅ ꯏꯆꯥꯗꯤ ꯃꯣꯟꯗꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ, ꯂꯥꯎ ꯂꯥꯎ ꯂꯥꯎ꯫ ꯂꯤꯟꯊꯣꯏ ꯃꯃꯥ ꯎꯕꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯝꯕꯒ ꯂꯣꯏꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ, ꯏꯄꯥ ꯄꯥꯈꯠꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯏꯃꯥ ꯑꯩ ꯍꯩ ꯑꯗꯨꯋꯥꯏꯗ ꯂꯂ ꯇꯧꯗꯅ ꯂꯩꯔꯅꯨꯍꯦ, ꯌꯥꯝ ꯊꯨꯅ ꯂꯥꯎꯅꯍꯦ꯫ ꯃꯁꯤꯗ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯄꯨꯝꯕꯁꯦ ꯁꯥ ꯊꯣꯛꯄ ꯃꯈꯩ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯂꯥꯟꯖꯗꯕꯤꯒ ꯁꯥꯔꯛꯂꯅꯨ, ꯀꯥꯟꯅꯔꯣꯏ, ꯌꯥꯝ ꯊꯨꯅ ꯂꯥꯎ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯕꯨ ꯌꯥꯝꯅ ꯆꯠꯀꯟꯕꯒꯤ ꯃꯑꯣꯡꯗ ꯃꯤ ꯌꯥꯎꯁꯪꯒꯤ ꯋꯥ ꯈꯟꯅꯔꯨꯕꯅꯦ, ꯑꯁꯤꯈꯛꯇꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ꯫ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯁꯤꯗꯤ ꯈꯔꯁꯨ ꯂꯥꯡꯕ ꯌꯥꯏ꯫ ꯅꯪ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯥ ꯍꯥ? ꯂꯪꯕꯥꯏꯕꯤ ꯑꯣꯏꯗꯅ ꯂꯝꯕꯤ ꯁꯥꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ? ꯑꯩꯅ ꯀꯣꯏꯄꯥꯏ ꯄꯥꯏꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯌꯥꯎꯁꯪꯗꯪ ꯃꯁꯤ ꯃꯆꯤꯟꯒ ꯍꯪꯒꯠꯅ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯍꯥꯏꯅ ꯍꯦꯛꯇ ꯃꯛꯂꯥꯞꯇꯨꯗ ꯐꯠ ꯐꯠ ꯀꯟꯁꯤꯟꯈꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯅꯥꯗꯨꯅ ꯂꯤꯆꯩꯗꯨ ꯀꯟꯊꯣꯛꯅ ꯀꯞꯂꯤ
ima hoidi lei sarakro yausang daga thori thalak tabraba bina machanupi gi waduda haiphet chap lepi khalli machanupi na hairi se achumbane haina adubu kuidi adumak mama mana haiba tawbana chummi khanna karigi yausang ha ai khoidine nabo khoina yadadana yausang ka amatta yaujarakpa nate yausang numit manga taruk ni do yumdagi mapal ka amatta thokpa nate binana adumna yamna matau mana machanupi da hairi ngai duda mapuroi basu hek thabak chat ke haina thoglakpaga mapa charaduna awong mandana gopana mapal ga amatta thokjadabanida nama hoide yausang numit manga taruk ni do nupagi phije yanabadi unthokna kankibanida thabaldana makoktani jingliba kaino akhoi babuna haibiri ba mayam dubo ha aibu kari haikragene karim haidena aide angangsiki mamangsida oida padaba ngakte hek ngangladana chatombe ipanasu namasi nuksidana laknabanida nama hoidi unthokna gyan tarakhraba ponida chale ipa chale ko noi su khana chaina tawdana leiramuko noi gopaldo machanupi da michi thakka chilamlaga chatkre mapagi ingit khanglaba linthoisu phet haidoklaga mayum lomda changge tawrami adubu mamai be mana phatlauna kaidana yamdani kaino is yum changbaga lairi nangne thinda thoba yamna watlibani yari ma paktaba ma yawi haujikta pabana loina haidoklamlabaduda sathibaga sarana paktre lam yobudi aingodagi imanabu yamna helami aduga masida lanja kaijadabaga sarido paktre haina mamada laushilamlaga mayumlomda chenkhirami binadi machagi mataududa usitte khanna hingkana masi pumbase mapasina loina thokaliba ngaktaniba khangniba haina binado phipi kamlaga mayumlomda changkhirami mathangi ayuktudi nongmata yahonga luyadaba linthoido ngantana hogatlaga yausang koiba yanabani haidana thabak phasinarami machanupigi matat khanglaba mama ibema adusu adumak kaisu haida magi mathau tawri linthoisu laiduk thawmaiga du kathoklaga cha thagatna mama da onchilaga kesinaduna imao kaino horen yausangi sel khairuge ko aina khanglabani nangna ngasaidagi toksinariba mayamsi karino madi soidana hairaklani haisi as nong makhak haibasida hey yaro ama mathingda chathokpa yaro hairisini as imao aini yaro haidi yaro ko makhe yamna langanu hairisini ima adum langbasu nate yausang sidadi imana bisinga pullaga langbadi yaidana imao seba taningdi ko yamna aswaida chalo natrabadi ne hensang semliba thangshina ne shoi hairaga makha tage tawbada maningdagi mamai mamit ta thokluraga changlakpa mapuroibana phathatlaga mama nangmana chada dumaina tawnu haina tanabadi yadana haina tanabu yade hainabu sokto pando khuchu khulaiduna haidene he aduga yausang haisi chahi amagi amuktang lakmani masida yawba kaisu gaidi ka henba thabak tawdraga loi is kan khalinebana chanupisi adumaina adum hidongo naw chawnaba hidongbagi wanatene icha sidi ai khoidabo hairine yengo nangna leksharingai matamdo amukta ningsingnaga yengo kayam ngauri langai haibado ngawba yaba ngawruraga machai khoida ngawba yaroisineba imai bi mana tawrise hai nangna kari khangdana ai khoi matamga noigi matamga manadabagi ne aina tawrise yare tajaningdre aidi soinana yauni hairisini hai aina yaroi haidi yaroi ko makhe langbra haibunya nakhongna khutpun chinjani isi angangsige hek job mani them nodana haidobase akana ring singlaga kadai dagi yani haigene baba nangna haise ai yausang yawhaloi hairo isi karigi ichabu yauri dori noni tombia ipani yai adubune ka henba thabakti thoba yade hairisini hoi baba aina yare hairi maktada ho baba na yariye imana yadrasu kaino khangdeba haina phet haidoklaga thokhirami bina machanupigi usitaba manba matawdo ikana mapuroibada onchilaga sauri nachanupi se nangna kankhat mandana mama aina haibu waga amata tadrabani isi asuk pharibi icha sibu nangna pangpha da phajil
ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯉꯥꯏꯍꯥꯛ ꯄꯨꯟꯖꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯏꯗꯅ ꯏꯆꯥꯁꯤꯗꯤ ꯍꯥꯏꯅ ꯐꯔꯤꯕꯅꯤ ꯃꯃꯥ ꯅꯪꯅ ꯊꯥꯏꯅ ꯉꯥꯎꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯕꯗꯤ ꯈꯔ ꯈꯟꯊꯕꯕꯨ ꯃꯌꯥꯕꯅꯤ ꯍꯣꯅꯦ ꯃꯇꯝꯁꯦ ꯃꯥꯟꯅꯗꯕꯒꯤꯅꯤ ꯃꯇꯝꯕꯨ ꯀꯔꯤꯗ ꯃꯥꯟꯅꯗ꯭ꯔꯤꯕ ꯊꯥꯏꯅꯁꯨ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝꯅꯤ ꯌꯥꯎꯁꯪ ꯃꯇꯝ ꯍꯥꯏꯔꯦ ꯆꯍꯤ ꯈꯨꯗꯤꯡ ꯂꯝꯇꯥ ꯊꯥꯗ ꯂꯥꯛꯂꯤꯕꯁꯤ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯤꯗꯕꯨ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯍꯣꯡꯉꯤ ꯍꯣꯡꯗꯦ ꯍꯥꯏꯕꯗꯨ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯏꯅꯅ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯁꯦ ꯀꯩꯁꯨ ꯈꯟꯅꯗꯦꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯂꯥꯡꯗ ꯂꯥꯡꯕꯅꯤꯗꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯃꯤꯁꯤꯡꯁꯤ ꯐꯠꯅꯗ꯭ꯔꯦ ꯍꯥꯏꯕ ꯏꯕꯦꯝꯃ ꯋꯥꯈꯜꯗꯨ ꯈꯔ ꯐꯅ ꯈꯟꯗꯣꯛꯎ ꯐꯠꯇꯕꯗ ꯈꯜꯂꯒ ꯂꯩꯔꯕꯗꯤ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯒꯣꯄꯥꯜꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯕꯤꯅꯥ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇ ꯃꯋꯥꯁꯨ ꯃꯆꯥꯅꯁꯨ ꯑꯃꯠꯇ ꯇꯥꯕꯤꯗꯕꯗꯨꯗ ꯁꯧ ꯂꯥꯎꯅ ꯃꯇꯣꯝꯇ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯒꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯕꯤꯕ ꯃꯤ ꯐꯥꯎꯕ ꯂꯩꯇꯦꯕ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯃꯣꯏꯒꯤ ꯆꯥꯛꯊꯣꯡꯐꯥꯎꯁꯨ ꯈꯛ ꯇꯧꯔꯒ ꯂꯩꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅꯕꯨ ꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯊꯥꯡꯒꯠꯂꯝꯕ ꯆꯥꯗꯨꯁꯨ ꯏꯁꯤꯡꯗꯨ ꯕꯣꯔꯣꯡ ꯁꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯍꯦꯟꯅ ꯃꯥꯗꯤ ꯏ ꯀꯥꯅ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯆꯤꯅꯤ ꯊꯥꯛꯆꯤꯜꯂꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯗꯣ ꯅꯥꯀꯗꯦꯡ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯇꯣꯏꯕ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ ꯃꯥꯒꯤ ꯂꯩꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯌꯥꯎꯁꯪꯒꯤ ꯃꯩ ꯊꯥꯅꯕꯅꯤ ꯍꯥꯏꯅ ꯁꯪꯁꯥꯗꯨꯅ ꯊꯧꯅꯤꯖꯕꯁꯨ ꯌꯥꯎꯔꯤ ꯂꯤꯟꯊꯣꯏ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯁꯨ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯃꯌꯥꯝꯗꯨ ꯄꯨꯜꯂꯤ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯉꯛ ꯍꯥꯏꯐꯦꯠ ꯀꯥꯡꯗꯨꯅ ꯌꯦꯡꯂꯒ ꯊꯣꯏꯅꯥꯎꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯉꯔꯥꯡꯗꯤ माना मकोक चिंगलमलगा ममाना का यादे हाइना तोक्तोय जाला बिंदियाना मागी मतौमकनी ममादुगी मवोंगमकनी अइदि लाक्तौबदि मानदे अदुबु ngaihakti ngaikisi kanana khangba lona chenthorакlam aduga muk ngairamde haina saunadoi sharu ngaihakti yenglesi as ma ngari da thengba tarine asomgi benau hoidi moidi khaiba haukhriba mashinu pisina kaithok lairino khangde haina makhoi ahum maridu ma ama watpagi sel khaibasu hauba yada sau launa makhoi masel haina tuna leiri ngaihak adumna leiraga linthoi hobe chelakpadu ubada bindiana hairaklammi lakti la ehe thoinauna is senga su sele ine taurise ibe ma hoy aidi noi leram laroidrana khanbada yare wadom da lepkho tapna la o soru takhiba tare याने अदम चेलक लगे थोइनाउना अस तुसिंदना मुक्तोक पतारिने सेल खाइन बचेन मदा नया यामंग याउद्रे हाइरदि नुपी नंग लोइरे हे तुरोय हे हाइना नोंग मचा मदा खुदी थिसिलगा तुसिनगे तौरमी मदौदुदा मता अनि अहुम दु पाखतना इहे तपना लाक्ले सुयाबसे अयो इबेमा नोइना सावरमदौबा इसौदो अदुगी खनबदा आइने तपना लाक्पगा मता ngamdrabani खंगदी खंगलिबो ओइरे अइखोइने इसौ लांगलमने हाइसे अयो खोंगसिसु नाबना लोइरे इबेमन ओइना मरोलमा सोमदने युमदने इमाना थोकपा यारोय हाइना छंगलगने लेरिसे असि फावबा लाई थोमै थानबगी मतमदुदा लोननी चेथोरगलिबा से नखुत पिरो संबिगे लाव चलेसे मीदे अयामबन लोइना खाइबबु लोइख्रबनी अइखोइना ममै ताब्रा खंगपनते हाइना ngarang makhoi manga taruktu sel khaibani haina yum khuding changlami harau na pibirak paso adumak yawrami sel leitre haina jurup machai ama ani pirak paso adumak yawrami makhoi su pirak pado adumak laushi laklami adumna sel khaiba loirabada mayum changna dringaida sel do hana pathokna se haina rami thoinauna as jurup machai sina kaidok saino lin thoina kanadi aikhoi ekta thaktok pa haiduni बिंदियाना चथोदा मसिंग पुलप पुन्ना थीरगा दुकान द कॉकसेल को ओनरगा लोइरी कइनो थोइनाउना होइने अदुमाइना तौरसी कराय माना पाइना खिबा सेल दो पुथोकना रो मसिंग थीरसी फजन थीसी को सिथना थायाउनी हाइना मखोइ मंगा तरुकी मनुंगदगी मखोइ अनी खकना सेल दो फजना थीबा लोइरबा मतु लिनथोइना ngasiगी di hanarasine adwa hayeng ayuk ngana thoksi ko thoinauna अखोइबो अयुक सुथोक्सी हाइरिब्रा लिनथोइना
ꯊꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯊꯣꯛꯁꯦ ꯉꯟꯅ ꯊꯣꯛꯅꯔꯛꯎꯀꯣ ꯕꯤꯟꯗ꯭ꯌꯥꯅ ꯍꯣꯏꯁꯦ ꯑꯉꯟꯕ ꯑꯃꯅ ꯍꯦꯛꯇ ꯍꯧꯅꯔꯒ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯩ ꯂꯩꯍꯧꯔꯦ ꯍꯣꯏ ꯉꯟꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯑꯇꯩꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯂꯤꯟꯊꯣꯏ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥꯅ ꯁꯣꯏꯗꯅ ꯆꯩꯕꯤꯔꯅꯤ ꯈꯟꯅ ꯄꯥꯈꯠꯅ ꯇꯞꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯂꯝꯗꯦ ꯃꯃꯥꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯂꯤꯟꯊꯣꯏꯁꯨ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯕꯤ ꯁꯥꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯁꯠ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯂꯤꯟꯊꯣꯏ ꯃꯃꯥ ꯏꯕꯦꯝꯃꯅ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯊꯠꯄ ꯊꯣꯛꯂꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯍꯥꯏꯅ ꯐꯅꯦꯛ ꯑꯉꯥꯡꯕ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯒ ꯆꯥꯟꯅꯕ ꯐꯤꯗꯨꯅ ꯈ꯭ꯋꯥꯡꯁꯦꯜ ꯂꯥꯛꯂꯤ ꯑꯗꯨꯒ ꯐꯤ ꯃꯇꯣꯟꯗꯨ ꯍꯥꯏꯗꯨꯅꯒ ꯂꯥꯛꯄꯗꯨꯗ ꯃꯇꯥꯁꯤꯡꯅ ꯂꯧꯁꯤꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯊꯣꯏꯅꯥꯎꯒ ꯕꯤꯟꯗ꯭ꯌꯥꯒꯅ ꯑꯣ ꯍꯥꯏꯗꯅ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯌꯥꯔꯦ ꯉꯁꯤꯗꯤ ꯑꯩꯁꯤ ꯈꯔ ꯅꯩꯗ꯭ꯔꯣ ꯊꯣꯏꯅꯥꯎꯅ ꯍꯣꯏ ꯅꯩꯃꯜꯂꯦ ꯌꯥꯔꯦ ꯃꯤꯠꯀ ꯂꯣꯏꯅ ꯅꯥꯔꯦ ꯌꯥꯔꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯂꯤꯟꯊꯣꯏꯅ ꯀꯩꯒꯤꯅꯣ ꯅꯣꯏꯗꯤ ꯐꯤ ꯑꯃꯇ ꯌꯥꯟꯗ꯭ꯔꯤꯗꯦ ꯕꯤꯟꯗ꯭ꯌꯥꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯅꯦ ꯌꯥꯝꯅ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯁꯦ ꯁꯤꯗ ꯐꯝꯃꯣ ꯄꯥꯈꯪ ꯂꯥꯛꯄ ꯌꯦꯡꯉꯣ ꯏꯀꯥ ꯒꯥꯔꯤ ꯂꯥꯛꯄꯗꯅ ꯊꯧꯔꯤ ꯊꯠꯁꯤꯀꯣ ꯂꯤꯟꯊꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯒ ꯂꯥꯛꯂꯤꯁꯦ ꯍꯥꯏꯅ ꯂꯤꯟꯊꯣꯏꯗꯣ ꯃꯃꯥꯒꯤ ꯀꯦꯅꯕ ꯃꯌꯥꯝꯗꯣ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯀꯦꯔꯛꯄꯗꯣ ꯐꯖꯗ꯭ꯔꯥ ꯍꯥꯏꯒꯧ ꯃꯇꯥꯁꯤꯡꯗ ꯎꯠꯁꯤꯜꯂꯝꯃꯤ ꯊꯣꯏꯅꯥꯎꯅ ꯑꯍꯣꯏꯅꯦ ꯉꯁꯥꯏ ꯃꯈꯩꯕꯨ ꯎꯔꯨꯗꯦ ꯃꯃꯥꯏꯒꯁꯤꯅ ꯄꯥꯎꯗꯔ ꯊꯥꯔꯛꯂꯤꯕ ꯃꯥꯜꯂꯤꯅꯦ ꯏꯁ ꯃꯃꯤꯠꯀꯁꯤ ꯌꯦꯛꯁꯤꯟꯗꯅ ꯅꯣꯏꯁꯨ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟ ꯌꯥꯗ꯭ꯔꯣ ꯌꯥꯔꯦ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯕꯒ ꯑꯝꯇ ꯇꯨ ꯑꯥꯗ ꯄꯥꯈꯪ ꯂꯥꯛꯑꯦ ꯐꯥꯅꯕ ꯑꯝꯇ ꯇꯧꯁꯤ ꯀꯔꯥꯏꯅꯣ ꯂꯥꯛꯏꯅꯦ ꯂꯥꯛꯑꯣ ꯐꯥꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯅꯔꯝꯃꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯊꯠꯄꯗꯨꯗꯤ ナꯟꯊꯣꯛꯂꯒ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥ 5-6ꯅ ꯃꯈꯣꯏꯕꯨ ꯐꯥꯗꯣꯒꯤ ꯁꯦꯝ ꯁꯥꯔꯤꯗꯨ ꯎꯔꯒ ꯐꯥꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯃꯣꯏꯁꯨ ꯑꯗꯨꯃꯛ ꯆꯦꯟꯕ ꯉꯝꯗꯕ ꯁꯥꯔꯝꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯁꯨ ꯈꯠꯂꯤ ꯂꯤꯟꯊꯣꯏꯅ ꯉꯥꯏꯈꯣ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣꯅꯦ ꯐꯨꯔꯤꯠꯁꯤꯗ ꯍꯦꯛꯇ ꯌꯥꯜꯂꯛꯏꯅꯦ ꯌꯥꯜꯂꯛꯀꯅꯣ ꯍꯥꯏꯔꯗꯤ ꯄꯩꯁꯥ ꯄꯤꯔꯝꯃꯣ ꯄꯩꯁꯥ ꯍꯥꯏꯔꯣ ꯕꯤꯟꯗ꯭ꯌꯥꯅ ꯍꯣꯏꯅꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯌꯥꯎꯗ꯭ꯔꯦ ꯑꯝꯇ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯇꯥꯎꯁꯦ ꯐꯥꯍꯧꯕ ꯇꯥꯔꯦ ꯂꯨꯋꯥꯡꯅ ꯐꯥꯍꯧꯔꯣ ꯅꯣꯏ ꯌꯨꯝꯗ ꯌꯥꯋꯣꯡꯗꯣꯝ ꯏꯜꯍꯜꯂꯒ ꯊꯝꯃꯣ ꯇꯣꯝꯊꯤꯟꯅ ꯅꯣꯏꯁꯤꯗꯤꯕ ꯕꯤꯟꯗ꯭ꯌꯥꯅ ꯀꯩꯅꯣꯅꯦ ꯃꯇꯥꯎꯁꯦ ꯀꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯂꯝꯂꯒꯦ ꯈꯜꯂꯕ ꯃꯥꯜꯂꯤꯅꯦ ꯂꯨꯋꯥꯡꯅ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯃꯆꯥ 3-4ꯗꯨꯁꯨ ꯁꯦꯜ ꯌꯥꯎꯔꯁꯨ ꯐꯠ ಲಾꯎꯅ ꯄꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ 5-6ꯇꯨꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯑꯁꯨꯝ ꯂꯩꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯇꯩꯗꯨꯁꯨ ꯂꯥꯛꯄꯗꯨꯗ ꯊꯣꯏꯅꯥꯎꯅ ꯂꯤꯟꯊꯣꯏ ꯑꯗꯨꯏ ꯅꯨꯄꯥꯗꯨ ꯅꯥꯟꯊꯣꯛꯇꯅꯕ ꯑꯩ ꯁꯦꯟꯅꯒꯦꯁꯦ ꯅꯪ ꯑꯇꯩ ꯐꯥꯅꯕ ꯇꯧꯋꯣ ꯅꯣꯏꯅ ꯇꯧꯕ ꯀꯩꯇꯧꯒꯦ ꯑꯁ ꯏꯕꯦꯝꯃ ꯅꯪꯅ ꯈꯔ ꯅꯃꯤꯠꯅꯅ ꯅꯈꯨꯠ ꯅꯈꯣꯡ ꯁꯤꯡꯉꯤꯅ ꯇꯧꯕꯅꯤ ꯅꯪꯅ ꯈꯔ ꯇꯥꯞ ꯐꯥꯕ ꯍꯩꯌꯦꯕ ꯑꯗꯨꯅ ꯍꯥꯏꯕꯅꯦꯕ ꯅꯣꯏꯁꯤꯗꯤꯕ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯏꯟꯁꯤꯜꯂꯛꯂꯗꯕꯅꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯅꯣꯏꯅ ꯄꯣꯊꯥꯕ ꯄꯥꯝꯗꯅ ꯈꯗ꯭ꯔꯛ ꯇꯧꯔꯤꯗꯣ ꯍꯥꯏꯅ ꯉꯥꯡꯗꯅ ꯂꯤꯟꯊꯣꯏꯗꯣ ꯅꯨꯄꯥ ꯑꯇꯩ ꯐꯥꯅꯕ ꯑꯃꯨꯛ ꯁꯥꯖꯦꯟ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯝ ꯇꯧꯅ ꯅꯨꯄꯥ 6-7 ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯑꯃꯨꯛ ꯇꯥꯞ ꯍꯦꯛꯇ ꯐꯥꯔꯝꯃꯤ ꯀꯩꯅꯣ ꯐꯨꯔꯤꯠꯁꯤꯗ ꯍꯦꯛꯇ ꯌꯥꯜꯂꯛꯏꯅꯦ ꯂꯤꯟꯊꯣꯏꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯤ ꯁꯦꯜ ꯁꯠ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯊꯨꯅ ꯆꯠꯈꯤꯕ ꯌꯥꯅꯤ ꯑꯁ ꯄꯦꯜꯂꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯃꯈꯨꯠ ꯄꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯍꯦꯛꯇ ꯂꯥꯝꯃꯒ ꯐꯥꯈꯤ ꯍꯥꯏꯅ ꯅꯨꯄꯥꯗꯣ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯨꯝꯖꯤꯟꯈ꯭ꯔꯒ ꯂꯨꯄꯥ 10 ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯝꯃꯤ ꯁꯦ ꯊꯥꯗꯣꯛꯑ ꯆꯠꯂꯒꯦ ꯊꯥꯗꯣꯛꯀꯦꯍꯦ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯐꯥꯔꯤꯕ ꯐꯨꯔꯤꯠꯇꯣ ꯐꯠ ꯊꯥꯗꯣꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯍꯦꯛ ꯊꯥꯗꯣꯔꯛꯄꯒ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯣꯝꯊꯤꯟ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯂꯤꯈꯩ ꯅꯨꯄꯥ ꯐꯥꯕ ꯌꯥꯝꯅ ꯍꯩꯅꯦ ꯊꯣꯏꯅꯥꯎꯅ ꯍꯩꯕꯅꯦ ꯃꯥꯗꯤ ꯌꯥꯝꯅ ꯂꯨꯋꯥꯡꯅ ꯅꯣꯏꯁꯨ ꯈꯔ ꯐꯥꯕꯤ ꯌꯥꯗ꯭ꯔꯣ ꯃꯇꯣꯝꯇ ꯊꯥꯗꯣꯛꯂꯤꯁꯦ ꯅꯣꯏꯁꯨ ꯙꯔꯃ ꯑꯃꯗꯤ ꯌꯥꯎꯗꯦꯀꯣ ꯕꯤꯟꯗ꯭ꯌꯥꯅ ꯈꯪꯉꯤ ꯌꯥꯔꯦ ꯅꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯥꯎꯅꯅꯕ ꯍꯥꯏꯖꯤꯜꯂꯛꯏꯗꯣ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯦꯜꯗꯨꯝ ꯁꯠꯄꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯂꯦꯝꯅ ꯆꯠꯈꯤꯕ ꯌꯥꯅꯤ ꯌꯥꯎꯗꯦ ꯍꯥꯏꯔꯒ ꯄꯤꯌꯣꯌꯦ ꯌꯥꯎ ꯅꯉꯣꯟꯗꯒ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯗꯤ ꯑꯝꯇ ꯄꯤꯈꯣꯁꯦ ꯍꯥꯏꯅ ꯀꯔꯤꯕꯨ ꯍꯥꯏꯅꯔꯤꯅꯣ ꯈꯪꯗꯦ ꯏꯪꯒꯤꯠ ꯑꯃ ꯇꯧꯁꯤꯜꯂꯝꯃꯤ
ꯃꯇꯥꯎꯗꯨꯁꯨ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯅꯣ ꯍꯥꯏꯗꯨ ꯈꯪꯂ ꯃꯥꯜꯂꯤ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯨꯋꯥꯡꯅ ꯀꯗꯥꯏꯗꯩꯅꯣ ꯌꯥꯎꯗꯦꯗ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯄꯥ ꯐꯕ ꯌꯥꯝꯅ ꯍꯩꯕꯤꯁꯦ ꯃꯣꯏꯗ ꯑꯣꯏꯅ ꯍꯦꯛ ꯌꯥꯎꯪ ꯏꯜꯍꯧꯔꯣ ꯂꯤꯟꯊꯣꯏꯅ ꯑꯩꯈꯣꯏꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤꯌꯦ ꯇꯨ ꯑꯁꯤꯒꯤ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕꯤ ꯊꯣꯏꯅꯥꯎꯁꯦ ꯃꯣꯏꯗꯤ ꯍꯦꯛ ꯏꯜꯂꯨ ꯃꯣꯏꯗꯤ ꯃꯣꯏ ꯃꯃꯥꯅ ꯌꯥꯎꯪ ꯏꯟꯕ ꯃꯌꯥ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯇꯣꯝꯊꯤꯟꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯇꯣꯛꯆꯔꯒꯦ ꯊꯣꯏꯅꯥꯎꯅ ꯑꯗꯨꯗꯤ ꯁꯦꯜ ꯄꯤꯔꯛꯑꯣ ꯌꯥꯎꯗꯦ ꯃꯤ ꯍꯥꯏꯅ ꯃꯈꯣꯏ ꯀꯥꯡꯕꯨꯗꯨ ꯑꯗꯨꯃꯛ ꯄꯠꯊꯁꯤꯟꯅꯔꯒ ꯅꯨꯄꯤ ꯃꯆꯥ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯍꯦꯛ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯨ ꯁꯦꯜ ꯄꯤꯗ꯭ꯔꯤꯕ ꯃꯈꯩ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯊꯝꯂꯝꯃꯤ ꯃꯈꯣꯏ ꯂꯩꯔꯦ ꯍꯥꯏꯅ ꯊꯠꯄ ꯂꯦꯞꯄꯗꯤ ꯅꯠꯇꯦ ꯑꯇꯩ ꯂꯥꯛꯄꯁꯨ ꯑꯗꯨꯃꯛ ꯐꯥꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯥ 4-5ꯗꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯂꯤꯟꯊꯣꯏꯅ ꯊꯣꯏ ꯕꯤꯟꯗꯤꯌꯥ ꯃꯣꯏꯁꯦ ꯑꯁꯤꯡꯒꯤ ꯁꯦꯜꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦꯗ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯝꯂꯅꯤ ꯊꯥꯗꯣꯛꯈ꯭ꯔꯁꯤꯗ ꯕꯤꯟꯗꯤꯌꯥꯅ ꯍꯣꯏꯗ ꯁꯦꯜꯁꯨ ꯌꯥꯎꯗꯅ ꯑꯁꯨꯝ ꯐꯥꯖꯤꯜꯂꯒ ꯀꯩꯗꯧꯅꯤ ꯁꯦꯜꯁꯨ ꯐꯪꯗꯧꯕꯁꯨ ꯅꯠꯇꯕꯗ ꯊꯣꯏꯅꯥꯎꯅ ꯑꯁ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯗꯤ ꯂꯤꯟꯊꯣꯏꯅ ꯐꯤꯕꯝꯁꯤꯗꯕꯨ ꯌꯥꯎꯔꯝꯂꯔꯣꯏꯗ ꯆꯠꯍꯟꯈ꯭ꯔꯁꯤꯗ ꯕꯤꯟꯗꯤꯌꯥꯅ ꯑꯣꯏ ꯅꯣꯏꯅꯤ ꯆꯠꯂꯣ ꯌꯥꯔꯦ ꯇꯣꯝꯊꯤꯟꯅ ꯑꯁꯦꯡꯕ꯭ꯔꯥ ꯂꯨꯋꯥꯡꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯌꯥꯎꯪ ꯏꯜꯂꯒꯦ ꯇꯧꯔꯒ ꯂꯤꯟꯊꯣꯏꯅ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯁꯦꯜ ꯄꯤꯔꯝꯗꯅ ꯃꯈꯣꯏ 4-5ꯗꯨ ꯅꯣꯛꯇꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯃꯈꯣꯏ 5-6ꯇꯨꯁꯨ ꯐꯤꯕꯝꯁꯤꯒ ꯍꯥꯏꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯊꯠꯂꯕ ꯃꯇꯨꯡ ꯃꯝꯁꯤꯜꯂꯛꯄꯗꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯁꯤ ꯍꯥꯏꯅ ꯍꯟꯖꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯃꯉꯥꯏ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯀꯨꯝ ꯆꯞ ꯃꯥꯟꯅꯅ ꯂꯝꯕꯤꯗ ꯑꯔꯥꯛꯄ ꯊꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯕꯅ ꯍꯦꯛꯇ ꯅꯝꯗꯅ ꯐꯥꯔꯒ ꯁꯦꯜ ꯃꯠꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯇꯣꯝꯊꯤꯟꯍꯣꯏ ꯂꯨꯋꯥꯡꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯁꯨ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨ ꯎꯕꯗ ꯏꯔꯥꯡ ꯏꯄꯨꯄꯨꯅ ꯕꯤꯟꯗꯤꯌꯥꯅ ꯃꯣꯏꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯊꯣꯏꯅꯥꯎꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯦꯜ ꯂꯧꯗꯦ ꯈꯪꯗꯅ ꯂꯥꯛꯏꯅꯦꯕ ꯈꯛꯅꯤꯡꯉꯁꯤꯗꯤ ꯁꯦꯜ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯗꯣꯛꯀꯨꯝꯁꯤꯀꯣ ꯂꯤꯟꯊꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯈꯛꯅꯤ ꯉꯁꯤꯗꯤ ꯁꯦꯜ ꯄꯤꯔꯝꯗ꯭ꯔꯗꯤ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯁꯤ ꯕꯤꯟꯗꯤꯌꯥꯅ ꯉꯁꯤꯗꯤ ꯂꯦꯝꯅ ꯊꯥꯒꯨꯝꯁꯤ ꯍꯥꯏꯅ ꯃꯈꯣꯏꯗꯣ ꯍꯥꯏꯅꯔꯤ ꯁꯣꯝꯗꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯞꯂꯤꯅꯒ ꯆꯪꯂꯛꯂꯤ ꯊꯣꯏꯅꯥꯎꯅ ꯅꯣꯏꯗꯤ ꯉꯔꯥꯡ ꯁꯦꯜ ꯄꯤꯔꯝꯗꯕꯒꯤ ꯉꯁꯤ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯔꯣ ꯂꯥꯛꯂꯤꯅꯤ ꯑꯗꯣ ꯁꯦꯜ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯌꯥꯕ ꯇꯥꯕ ꯕꯤꯟꯗꯤꯌꯥꯅ ꯀꯩ ꯋꯥꯅꯣꯅꯦ ꯌꯥꯗꯧꯕ ꯋꯥ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯂꯥꯏꯅ ꯌꯥꯊꯣꯛꯀꯦꯅꯦ ꯂꯨꯋꯥꯡꯅ ꯑꯗꯨꯕꯨꯗꯤ ꯂꯥꯏꯅ ꯌꯥꯊꯣꯛꯄ ꯋꯥꯅꯤꯗ ꯑꯗꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯁꯦꯜ ꯄꯤꯒꯦ ꯑꯗꯣ ꯑꯩꯅꯁꯨ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯌꯥꯕ ꯇꯥꯕ ꯂꯤꯟꯊꯣꯏꯅ ꯀꯩꯅꯣ ꯃꯣꯏꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤꯍꯦ ꯍꯥꯏꯅ ꯃꯈꯣꯏ 5-6ꯇꯨ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯅꯔꯝꯃꯤ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯑꯗꯨꯃꯛ ꯏꯔꯥꯡ ꯑꯃꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯒꯦ ꯌꯥꯔꯕ꯭ꯔꯣ ꯊꯣꯏꯅꯥꯎꯅ ꯍꯥꯏꯔꯣ ꯑꯩꯗꯤ ꯃꯌꯥꯝꯗꯒꯤ ꯑꯄꯤꯛꯄꯤ ꯅꯨꯄꯥ ꯐꯕ ꯍꯩꯕꯤꯁꯦ ꯑꯁꯤ ꯀꯣꯏꯕ ꯄꯥꯝꯃꯤ ꯃꯥꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯑꯁꯤ ꯄꯤꯔꯗꯕꯅꯤ ꯍꯥꯏꯅ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯁꯦꯜꯗꯨ ꯍꯥꯏꯐꯦꯠ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯗꯨ ꯑꯣꯝꯁꯤꯟꯅꯔꯒ ꯕꯤꯟꯗꯤꯌꯥꯅ ꯏꯕꯦꯝꯃ ꯅꯪꯕꯨꯅꯦ ꯄꯥꯝꯃꯦ ꯍꯥꯏꯁꯤ ꯊꯣꯏꯅꯥꯎꯅ ꯀꯣꯛ ꯌꯥꯊꯣꯛꯈ꯭ꯔꯣ ꯁꯦꯜ ꯐꯪꯅꯕ ꯑꯗꯨꯒ ꯌꯥꯎꯁꯪ ꯂꯣꯏꯕꯒ ꯀꯣꯛ ꯇꯣꯛꯅ ꯊꯣꯛꯎ ꯂꯤꯟꯊꯣꯏ ꯅꯨꯄꯥꯅ ꯄꯥꯝꯃꯦ ꯍꯥꯏ ꯁꯥꯔꯕꯅꯤ ꯍꯥꯏꯗꯅ ꯃꯆꯨꯞ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯉꯝꯃꯣꯏꯆꯣ ꯅꯣꯏ ꯍꯦꯛ ꯀꯣꯏꯅꯧ ꯀꯩꯅꯣ ꯕꯤꯟꯗꯤꯌꯥꯅ ꯃꯁꯤꯗꯤꯕ ꯊꯣꯏꯅꯥꯎꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯌꯥꯗ꯭ꯔꯦ ꯇꯣꯝꯊꯤꯟꯅ ꯌꯥꯗ꯭ꯔꯗꯤ ꯇꯣꯛꯑꯦꯗꯅ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤꯁꯤꯡꯗꯨꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯨꯋꯥꯡꯅ ꯃꯔꯛ ꯑꯃꯨꯛ ꯐꯠꯊꯠꯂꯒ ꯑꯩꯒꯤꯃꯨꯛ ꯍꯥꯏꯔꯒꯦ ꯊꯣꯏꯅꯥꯎꯅ ꯍꯥꯏꯔꯣ ꯃꯌꯥ ꯄꯣꯕꯤ ꯀꯣꯏꯗꯥꯅꯕꯤꯗꯣ ꯑꯩꯒ ꯀꯣꯏꯅꯔꯤꯁꯤꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯄꯤꯔꯗꯕꯅꯤ ꯂꯤꯟꯊꯣꯏꯅ ꯃꯥꯅ ꯍꯥꯏꯁꯦ ꯕꯤꯟꯗꯤꯌꯥ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯣꯏꯔꯝꯃꯣꯏꯍꯦ ꯊꯣꯏꯅꯥꯎꯅ ꯃꯥꯒꯤ ꯄꯥꯂꯤ ꯂꯥꯛꯄꯗꯗꯤ ꯂꯦꯛꯊꯣꯛꯇꯧꯒ ꯇꯧꯔꯗꯅ ꯍꯥꯏꯔꯒ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯕꯤꯟꯗꯤꯌꯥꯗ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩ ꯍꯥꯏꯒꯦ ꯍꯪꯂꯤ ꯈꯨꯝꯈ꯭ꯔꯗꯅ ꯉꯝꯃꯣꯏꯀꯣ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯑꯩꯈꯣꯏ
ꯊꯣꯏꯅꯥꯎ ꯅꯨꯄꯥꯁꯤꯡꯗꯨꯗ ꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯉꯝꯂꯣꯏ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯍꯥꯏꯌꯦ ꯏꯁ ꯋꯥꯔꯤꯗꯤꯕ ꯁꯦꯜ ꯊꯠꯄ ꯀꯥꯟꯗꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒ ꯀꯣꯏꯒꯦ ꯍꯥꯏꯔꯀꯥꯟꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯇꯜꯂꯤꯍꯦ ꯅꯣꯏꯁꯤꯗꯤ ꯑꯗꯨꯗꯤ ꯁꯦꯜ ꯄꯤꯅꯕꯅꯤ ꯀꯣꯏꯅꯕꯗꯤ ꯇꯜꯂꯦꯌꯦ ꯑꯗꯨꯗꯤ ꯁꯦꯜ ꯇꯣꯛꯂꯦ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯃꯈꯣꯏ 4-5 ꯅꯥꯀꯜ ꯑꯃꯗ ꯐꯝꯂꯒ ꯂꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯦꯜ ꯐꯪꯂꯔꯣꯏ ꯈꯟꯅ ꯄꯥꯈꯠꯇꯨꯅ ꯃꯇꯥ ꯑꯇꯩꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯥꯈ꯭ꯔꯣ ꯍꯥꯏꯅ ꯐꯥꯎꯕ ꯊꯦꯝꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯅ ꯀꯨꯏꯅꯗꯤ ꯀꯪꯒꯦꯠ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥ ꯑꯇꯩꯅ ꯅꯝꯗꯅ ꯊꯦꯝꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯇꯞꯅ ꯃꯉꯛ ꯅꯣꯝꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯃꯀꯣꯛ ꯅꯣꯝꯂꯛꯄꯒ ꯊꯣꯏꯅꯥꯎꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯣ ꯍꯦꯔꯣꯁꯤꯡ ꯌꯥꯔꯒꯦ ꯍꯥꯏꯌꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯄꯤꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯁꯤꯟ ꯑꯔꯥꯡ ꯐꯕꯤ ꯊꯥꯗꯣꯏ ꯃꯔꯛ ꯐꯠ ꯂꯦꯞꯁꯤꯜꯂꯒ ꯉꯥꯏꯈꯣ ꯀꯩ ꯁꯦꯜ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ ꯁꯤꯁꯦ ꯍꯥꯏꯅ ꯇꯣꯝꯊꯤꯟꯗꯨ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ ꯊꯥꯗꯣꯏꯗꯣ ꯑꯃꯨꯛ ꯂꯨꯋꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯥꯏ ꯅꯪꯒꯤꯗꯤ ꯁꯤꯁꯦ ꯍꯥꯏꯅ ꯃꯥꯁꯨ ꯁꯦꯜꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯕ ꯇꯨꯃꯤꯟ ꯂꯩꯇ꯭ꯔꯗꯤ ꯀꯩꯗꯧ ꯍꯥꯏꯅꯣ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯨꯄꯥ ꯅꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯇꯧꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯍꯋꯥꯏ ꯆꯥꯏ ꯍꯥꯏꯅ ꯃꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯇꯣꯝꯊꯤꯟꯅ ꯋꯥ ꯍꯩꯔꯁꯨ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕꯤ ꯃꯥꯅ ꯎꯇꯨꯕꯤ ꯁꯥꯗꯅ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ ꯃꯇꯧꯗꯨꯗ ꯇꯣꯝꯊꯤꯟꯅ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯃꯤꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯅꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯄꯩꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ ꯀꯩ ꯋꯥꯔꯤ ꯁꯥꯗꯧꯔꯤꯒꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯌꯥꯝ ꯄꯛꯇꯦ ꯀꯔꯤ ꯋꯥꯔꯤ ꯄꯥꯈꯪ ꯂꯥꯛꯏ ꯏꯕꯦꯝꯃ ꯏꯔꯥꯡ ꯐꯕꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯐꯥꯁꯤ ꯂꯥꯛꯑꯣ ꯕꯤꯟꯗꯤꯌꯥꯅ ꯍꯣꯏ ꯍꯥꯏꯅ ꯕꯤꯟꯗꯤꯌꯥꯁꯨ ꯁꯦꯟꯊꯣꯛꯂꯒ ꯅꯨꯄꯥ ꯐꯥꯕ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯅ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯒ ꯁꯦꯜ ꯊꯠꯂꯤ ꯄꯥꯈꯪ ꯃꯆꯥ ꯀꯌꯥꯒꯁꯨ ꯏꯔꯥꯡ ꯈꯔꯁꯨ ꯀꯥꯞꯅꯔꯤ ꯑꯗꯨꯝꯅ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯕ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏ 4-5ꯁꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯪꯂꯤ ꯑꯇꯩꯗꯤ ꯈꯔ ꯐꯩ ꯂꯤꯟꯊꯣꯏꯒ ꯕꯤꯟꯗꯤꯌꯥꯒꯗꯨ ꯀꯌꯥ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯤꯟꯊꯣꯏꯅ ꯑꯁ ꯃꯣꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯁꯪꯗꯣꯏ ꯖꯥꯠꯂꯣ ꯊꯣꯏꯅꯥꯎꯅ ꯂꯥꯛꯑꯁꯨ ꯀꯩꯗꯧꯒꯤ ꯍꯌꯦꯡꯒ ꯍꯪꯆꯤꯠꯀ ꯃꯉꯥꯏ ꯃꯣꯏꯅ ꯂꯥꯛꯇꯧꯕ ꯍꯥꯏꯕꯣ ꯕꯤꯟꯗꯤꯌꯥꯅ ꯑꯁ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦꯗ ꯌꯨꯝꯒꯤ ꯃꯤꯈꯩꯅ ꯈꯪꯂꯗꯤ ꯁꯣꯏꯗꯅ ꯐꯨꯗꯕꯅ ꯂꯣꯏꯕ ꯇꯥꯔꯤꯃꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯏꯃꯥꯅꯒ ꯈꯪꯂꯗꯤꯅꯦ ꯁꯣꯏꯗꯅ ꯍꯥꯠꯄꯨ ꯍꯥꯠꯄꯤꯔꯅꯤ ꯊꯣꯏꯅꯥꯎꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯣꯏ ꯅꯨꯄꯥ ꯀꯣꯏꯕꯕꯨ ꯅꯌꯨꯝꯗ ꯇꯥꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯈꯣꯏꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯗꯧꯔꯤꯒꯦ ꯍꯥꯏꯅ ꯑꯗꯨꯝꯅ ꯊꯦꯝꯖꯤꯜꯂꯤ ꯃꯇꯥꯡꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯅꯥꯞꯄ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯎꯕꯗ ꯊꯣꯏꯅꯥꯎꯅ ꯑꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨ ꯑꯥꯗ ꯄꯥꯈꯪ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯂꯤ ꯑꯁꯤ ꯐꯥꯅꯕ ꯇꯧꯁꯤ ꯂꯤꯟꯊꯣꯏꯅ ꯀꯩꯅꯣ ꯁꯤꯗꯤ ꯋꯥꯎ ꯇꯥꯏꯍꯦ ꯅꯞ ꯂꯥꯎꯋꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯁꯤꯗꯤ ꯇꯤꯟꯕꯨ ꯆꯨꯝꯃꯦ ꯍꯥꯏꯕ ꯍꯥꯏꯅ ꯑꯅꯤꯗꯨꯅ ꯍꯦꯟꯅ ꯈꯤꯠ ꯍꯦꯟꯅ ꯏꯔꯥꯡ ꯇꯧꯕ ꯃꯇꯧꯗꯨꯗ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯍꯤꯡꯀꯥꯅ ꯇꯣꯝꯊꯤꯟꯅ ꯑꯩꯈꯣꯏ ꯂꯩꯔꯤꯀꯥꯏꯁꯤ ꯈꯔ ꯈꯪꯅꯕꯅ ꯐꯩꯀꯣ ꯂꯨꯋꯥꯡꯅ ꯏ ꯀꯥꯔꯛꯇꯅ ꯃꯁꯥ ꯐꯕ ꯇꯅꯥꯞ ꯄꯥꯈꯪꯁꯤꯡꯁꯦ ꯐꯨꯊꯔꯛꯄ ꯁꯣꯏꯔꯣꯀꯣ ꯃꯁꯥꯅꯦꯅ ꯋꯥꯆꯦꯠ ꯇꯪꯈꯥꯏ ꯃꯥꯟꯕ ꯃꯥꯅ ꯐꯨꯔꯤꯠꯀ ꯇꯥꯈꯠꯂꯒ ꯁꯦꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯇꯣꯝꯊꯤꯟ ꯍꯥꯏꯕ ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯃꯥꯟꯕ ꯑꯗꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯣꯏ ꯀꯩꯕꯣꯏ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯣꯏ ꯍꯦꯛꯇ ꯇꯣꯠꯂꯨꯁꯤꯔꯣ ꯂꯨꯋꯥꯡꯅ ꯅꯪꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯍꯦꯛꯇ ꯇꯣꯠꯂꯨꯔꯅꯤ ꯃꯁꯥꯒꯤ ꯐꯤꯕꯝꯗꯤ ꯌꯦꯡꯗꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯒꯅꯤ ꯍꯦꯟꯅ ꯁꯥꯎꯔꯛꯂꯅꯤ ꯈꯟꯅ ꯅꯣꯛꯂꯝꯗꯦ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯒ ꯕꯤꯟꯗꯤꯌꯥꯒꯗꯤ ꯍꯥꯏꯐꯦꯠ ꯄꯩꯔꯞ ꯌꯦꯡꯂꯛꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯒ ꯂꯤꯟꯊꯣꯏꯅ ꯁꯕꯥꯟꯁꯤꯡꯁꯤꯒ ꯉꯥꯡꯊꯣꯔꯛꯂꯤꯕꯁꯤꯡꯁꯤꯒ ꯄꯛꯇꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯥꯏꯅ ꯑꯅꯤꯗꯨ ꯃꯆꯨꯞꯀ ꯐꯠ ꯂꯩꯊꯣꯛꯅꯈꯤꯕꯗꯨ ꯎꯕꯗ
nupa aniduri usite khanna tomthinna moigise ꯑꯩꯈꯣꯏꯕꯨ ꯏꯁꯥꯁꯦ ꯈꯔ ꯄꯥꯏ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯂꯨꯋꯥꯡꯅ ꯃꯥꯅꯦꯗ ꯀꯥꯟꯅꯗꯦ ꯅꯨꯄꯥꯁꯤꯡꯁꯦ ꯑꯝꯇ ꯐꯨꯊꯔꯨꯁꯤ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯔꯝꯃꯤ ꯑꯇꯣꯞꯄ ꯃꯇꯥꯎ ꯑꯃꯅ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯇꯞꯅ ꯇꯣꯟꯅ ꯅꯁꯥꯒꯤ ꯐꯤꯕꯝꯗꯣꯝꯇ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯃꯨꯛ ꯌꯦꯡꯉꯨ ꯃꯤꯒꯤ ꯃꯄꯥꯝꯕꯣꯝꯒꯁꯤ ꯌꯦꯡꯉꯨ ꯆꯥꯎꯔꯤꯁꯤ ꯅꯣꯏꯒꯤ ꯄꯥꯝꯕꯣꯝꯗꯨꯒ ꯃꯤ ꯐꯨꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯏ ꯑꯅꯤꯕꯨ ꯑꯣꯏꯅ ꯇꯣꯠꯄꯤꯕ ꯇꯥꯔꯦꯅꯦ ꯂꯨꯋꯥꯡꯅ ꯍꯦꯔꯥ ꯃꯣꯏꯅ ꯃꯄꯣꯞ ꯆꯥꯎꯖꯔꯒ ꯀꯩꯗꯧꯅꯤꯅ ꯕꯤꯁꯣꯞꯅ ꯚꯤꯝꯗ ꯅꯞꯄꯗꯣ ꯅꯤꯡꯁꯤꯡꯉꯨ ꯑꯗꯨꯃꯥꯏꯅ ꯅꯞꯂꯒ ꯍꯦꯛꯇ ꯂꯣꯏꯔꯦ ꯕꯤꯁꯣꯞ ꯍꯥꯏꯗꯧꯅ ꯍꯜꯂꯛꯀꯦ ꯍꯦꯔꯥ ꯃꯣꯏꯅ ꯃꯄꯣꯞ ꯆꯥꯎꯖꯔꯒ ꯀꯩꯗꯧꯅꯤꯅ ꯕꯤꯁꯣꯞꯅ ꯚꯤꯝꯗ ꯅꯞꯄꯗꯣ ꯅꯤꯡꯁꯤꯡꯉꯨ ꯑꯗꯨꯃꯥꯏꯅ ꯅꯞꯂꯒ ꯍꯦꯛꯇ ꯂꯣꯏꯔꯦ ꯊꯣꯝꯊꯤꯟꯅ ꯏꯇꯥꯎ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯅꯪꯒꯤꯁꯦ ꯀꯤꯔꯦ ꯍꯥꯏꯔꯣ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯃꯥꯟꯅꯗꯦꯕ ꯑꯗꯨꯅ ꯑꯣꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯗ ꯁꯣꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯠꯅ ꯆꯩꯅꯕꯁꯨ ꯇꯧꯗꯕꯤꯗ ꯅꯨꯄꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕꯅ ꯐꯠꯇ꯭ꯔꯣ ꯇꯣꯟꯅ ꯑꯩꯒꯤ ꯋꯥꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯂꯨꯋꯥꯡꯁꯨ ꯃꯇꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯇꯣꯝꯊꯤꯟꯅ ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯃꯣꯏꯁꯦ ꯐꯖꯅ ꯍꯔꯥꯎꯍꯜꯂꯁꯤ ꯑꯗꯨꯒ ꯍꯂꯪꯀꯥ ꯅꯨꯃꯤꯠꯀꯤꯗꯨꯗ ꯇꯧꯁꯤꯟꯅꯔꯒ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯖꯤꯟꯅꯔꯒ ꯍꯦꯛꯇ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯂꯨꯋꯥꯡꯅ ꯑꯁ ꯂꯣꯏꯅ ꯄꯨꯔꯒ ꯆꯦꯜꯂꯗꯤ ꯕꯦꯔꯥ ꯀꯥꯔꯣꯏꯗ꯭ꯔꯣ ꯍꯦꯔ ꯑꯗꯨꯒꯤꯕꯨ ꯑꯇꯩꯁꯤꯅ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯁꯤꯒ ꯀꯣꯛ ꯆꯠꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛꯀ ꯑꯣꯏꯅ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯁ ꯑꯗꯣ ꯃꯣꯏꯅ ꯃꯁꯥ ꯐꯕ ꯅꯨꯄꯥꯁꯤꯡꯁꯦ ꯎꯕꯗ ꯏꯔꯥꯡ ꯀꯥꯕꯁꯦ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯁꯨ ꯈꯪꯖꯤꯜꯂꯨ ꯑꯩꯁꯨ ꯈꯪꯖꯤꯜꯂꯤꯕꯅꯤ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯥꯎꯅꯤꯡꯕꯗꯨ ꯀꯟꯅ ꯈꯪꯖꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯎꯅꯤꯡꯕ ꯈꯪꯖꯤꯟꯕꯒꯤ ꯃꯁꯛꯇꯨ ꯎꯔꯒ ꯃꯇꯥꯎꯁꯤꯡꯗꯨꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯅꯣꯛꯇꯤ ꯅꯣꯛꯆꯔꯝꯗꯦ ꯑꯃꯨꯛ ꯁꯥꯎꯕ ꯍꯦꯟꯕ ꯇꯥꯔꯦ ꯈꯟꯅ ꯑꯁꯣꯝꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯗꯤ ꯃꯁꯥ ꯅꯥꯞꯄ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯄꯥꯈꯪꯁꯤꯡꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯏꯔꯥꯡ ꯇꯧꯅꯔꯤ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯈꯤꯠ ꯃꯍꯦꯜꯂꯤ ꯏꯔꯥꯡ ꯐꯕ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕ ꯈꯪꯖꯤꯟꯕ ꯉꯝꯂꯛꯇ ꯇꯣꯝꯊꯤꯟꯅ ꯑꯩ ꯏꯁꯦ ꯁꯨꯝ ꯀꯥꯔꯛꯇꯧꯔꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯑꯋꯥꯡꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯏꯁꯤꯗ ꯍꯦꯛꯇ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯨꯔꯒꯦꯗ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯕꯨ ꯃꯇꯥꯎ ꯂꯨꯋꯥꯡꯅ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯔꯒ ꯀꯩꯅꯣ ꯁꯥꯎꯒꯠꯂꯤꯗꯨꯕꯣ ꯍꯧꯖꯤꯛꯇ ꯀꯔꯤ ꯍꯥꯏꯅꯒꯦ ꯇꯨ ꯑꯥꯗ ꯇꯧꯅꯔꯤꯕꯁꯤꯗꯕꯨ ꯀꯃꯥꯏꯅ ꯈꯪꯖꯤꯟꯗꯣꯏꯅꯣ ꯑꯁ ꯑꯝꯇ ꯐꯝꯃꯨꯁꯦ ꯈꯔ ꯈꯥꯡꯉꯨ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯃꯇꯥꯎꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯝꯅ ꯃꯇꯥꯎꯅ ꯊꯦꯝꯖꯤꯟꯕꯗꯒꯤ ꯁꯥꯎꯕꯗꯨ ꯈꯔꯗꯤ ꯐꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯐꯤ ꯀꯥꯝꯂꯤꯕꯅꯤ ꯃꯇꯥꯡꯗꯨꯗ ꯂꯤꯟꯊꯣꯏꯗꯤ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯏꯪꯒꯤꯠꯇꯨꯗ ꯉꯁꯥꯏꯗꯒꯤ ꯍꯤꯡ ꯀꯥꯔꯝꯕ ꯅꯨꯄꯥꯗꯨ ꯈꯪꯄꯦ ꯄꯦꯊꯛꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯗꯨ ꯁꯥꯎꯕ ꯈꯔ ꯍꯦꯛ ꯐꯕꯒ ꯑꯃꯨꯛ ꯕꯤꯟꯗꯤꯌꯥꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯅꯣꯛꯃꯤꯟꯅꯔꯤꯕꯗꯨ ꯍꯦꯛ ꯎꯕꯗ ꯂꯨꯋꯥꯡꯗꯣ ꯑꯃꯨꯛ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯦꯔꯥ ꯃꯁꯥ ꯐꯕ ꯅꯨꯄꯥꯒ ꯂꯣꯏꯅ ꯆꯥꯏꯅꯤꯗ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯝꯊꯤꯟꯅ ꯃꯇꯥꯎꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯁꯥꯎꯗꯅꯕ ꯍꯥꯏꯔꯝꯂꯒ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏꯗꯨꯅ ꯀꯃꯥꯏꯅ ꯁꯥꯎꯔꯣꯏꯗꯧꯔꯤꯅꯣ ꯑꯥꯗ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯧꯔꯤꯒꯦ ꯏꯁꯦ ꯇꯧꯁꯤꯟꯅꯔꯤ ꯑꯣꯏꯔꯝꯅꯤꯁꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤꯁꯨ ꯂꯤꯟꯊꯣꯏꯅ ꯇꯧꯁꯤꯟꯅꯕꯅꯦ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯂꯤꯕꯗꯨꯅꯤ ꯁꯦ ꯑꯝꯇ ꯐꯝꯃꯨꯁꯦ ꯑꯗꯨꯒ ꯅꯦꯇꯥꯅ ꯁꯣꯔꯗꯣ ꯑꯝꯇ ꯍꯣꯜꯂꯨꯁꯦ ꯍꯥꯏꯅ ꯃꯇꯥꯎꯅ ꯊꯦꯝꯂꯒ ꯅꯝꯗꯅ ꯐꯝꯊꯍꯟꯕꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯄꯥꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤꯀꯥꯟꯗ ꯁꯣꯔ ꯆꯥꯎꯅ ꯐꯤꯐꯥ ꯀꯥꯝꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯅꯨꯄꯤꯗꯨ ꯇꯞꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯂꯒ ꯁꯥꯎꯒꯅꯨ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯕ ꯐꯔꯝꯃꯤ ꯑꯁꯣꯝꯗꯅ ꯕꯤꯟꯗꯤꯌꯥꯅ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯄꯒ ꯂꯤꯟꯊꯣꯏꯅ ꯇꯞꯅ ꯁꯥꯎꯕ ꯐꯈ꯭ꯔꯕ ꯕꯤꯟꯗꯤꯌꯥꯅ ꯐꯈ꯭ꯔꯦ ꯏꯁ ꯑꯩꯗꯤꯅꯦ ꯁꯥꯎꯔꯤꯅꯦ ꯍꯥꯏꯅ ꯑꯁꯣꯝꯗ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯧꯔꯛꯂꯗꯤ ꯍꯥꯏꯅ ꯄꯥꯈꯠꯄꯅꯕꯨ ꯂꯣꯏꯔꯕꯅꯤ ꯍꯦꯔꯥ ꯃꯣꯏꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯤꯆꯤ ꯃꯤꯅꯥ ꯇꯧꯕꯗ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯄꯪꯊꯈ꯭ꯔꯗꯧꯕꯅꯤ ꯀꯥꯟꯅꯗꯦ ꯑꯁꯤ ꯀꯥꯡꯕꯨꯁꯤꯗꯒꯤꯁꯨ ꯑꯃꯃꯝ ꯀꯣꯏꯕ ꯌꯥꯕ ꯌꯦꯡꯍꯧꯔꯁꯤꯁꯦ ꯌꯦꯡꯍꯧꯔꯁꯤ ꯀꯣꯏꯕꯅꯤ ꯀꯣꯏꯔꯗꯤ ꯑꯅꯤ ꯑꯍꯨꯝ ꯍꯦꯛꯇ ꯀꯣꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯥ ꯀꯣꯏꯒꯗꯕꯅꯤ ꯀꯣꯏꯕꯅꯤꯅ ꯀꯣꯏꯔꯗꯤ ꯍꯦꯛꯇ ꯑꯅꯤ ꯑꯍꯨꯝ ꯀꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ
ꯃꯊꯣꯡ ꯈꯪꯗ ꯅꯨꯄꯥ ꯀꯣꯏꯔꯤꯅꯤ ꯇꯧꯔꯤꯗꯣ ꯀꯔꯤ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯟꯊꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯈꯔ ꯂꯥꯎꯅ ꯈꯔ ꯈꯣꯡꯅ ꯏꯔꯥꯡ ꯈꯔ ꯇꯧꯅ ꯃꯤꯆꯤ ꯈꯔ ꯈꯠꯅ ꯈꯔ ꯅꯣꯛꯅ ꯋꯥ ꯂꯥꯡꯂꯒ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯀꯨꯝ ꯅꯨꯄꯥ 4-5ꯗꯨ ꯑꯗꯨꯃꯛ ꯁꯪꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯅ ꯂꯤꯟꯊꯣꯏꯅ "ꯃꯣꯏꯒꯤ ꯃꯇꯧꯁꯤꯗꯤ ꯌꯥꯝ ꯍꯩꯅꯗꯦꯍꯦ, ꯑꯗꯨꯝ ꯁꯪꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯅꯦꯕ꯫ ꯉꯁꯤ ꯂꯣꯏꯕ ꯅꯨꯃꯤꯠꯁꯤ ꯐꯥꯎꯕꯗꯤ ꯈꯔ ꯊꯥꯗꯣꯛꯄꯤꯕ ꯌꯥꯕꯅꯦꯕ"꯫ ꯕꯤꯟꯗ꯭ꯌꯥꯅ "ꯑꯗꯨꯅꯦꯕ, ꯑꯗꯨꯝ ꯍꯧꯗꯣꯡꯅ ꯉꯥ ꯁꯪꯕꯗꯧꯅ ꯁꯪꯂ ꯂꯩꯌꯦꯕ, ꯑꯗꯨꯅꯦ ꯍꯥꯏꯁꯦ" ꯍꯥꯏꯅ ꯑꯅꯤꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯁꯦꯜ ꯐꯪꯅꯕꯅꯤ ꯍꯥꯏꯅ ꯅꯣꯛꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯇꯣꯝꯊꯤꯟꯅ "ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏꯁꯦ ꯈꯔ ꯀꯟꯅ ꯍꯦꯛꯇ ꯊꯥꯔꯒ ꯅꯨꯄꯤ ꯑꯃꯗꯤ ꯐꯪꯍꯧꯗꯕ ꯌꯥꯗꯕꯅꯤ"꯫ ꯂꯨꯋꯥꯡꯅ "ꯑꯗꯨꯅꯤ, ꯍꯦꯛꯇ ꯁꯣꯟ ꯇꯣꯠꯄꯗꯧꯅ ꯇꯧꯔꯒ ꯃꯥꯏꯁꯦ ꯊꯥꯔꯒ ꯍꯦꯛꯇ ꯒꯤꯔꯤ ꯇꯛꯁꯤꯟꯒꯗꯕꯅꯤ꯫ ꯇꯛꯄꯕꯨ ꯀꯜꯂꯗꯤ ꯅꯨꯡꯗꯁꯨ ꯇꯨꯝꯃꯦ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯅ ꯇꯛꯂꯒ ꯍꯦꯛꯇ ꯂꯧꯒꯗꯕꯅꯤ꯫ ꯃꯥꯅꯤ, ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗꯗꯤ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯍꯧꯗꯕ ꯌꯥꯗꯕꯅꯤ" ꯍꯥꯏꯅ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯂꯪꯀꯥꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯇꯕꯨꯅꯤ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯤꯕ꯫ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯕ ꯅꯠꯇꯦ, ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯅꯤꯗꯨꯅ ꯋꯥꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯂꯕꯗ ꯆꯥꯕ ꯇꯨꯝꯕꯒ ꯑꯃꯠꯇ ꯆꯪꯗ ꯍꯂꯪꯀꯥ ꯌꯥꯎꯕ ꯆꯠꯅꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯍꯦꯛꯇ ꯃꯀꯦ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯁꯥꯗꯨ ꯃꯀꯦ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯂꯒ ꯂꯥꯛꯂꯕꯅꯤꯅ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯅꯨꯄा ꯑꯅꯤꯗꯨ ꯎꯕꯗ ꯃꯃꯤꯠ ꯐꯥꯎꯕ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯑꯇꯩ ꯅꯨꯄꯤ ꯃꯆꯥꯁꯨ ꯉꯥꯏ ꯃꯆꯤꯟꯗ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ "ꯋꯥꯎ, ꯈꯨꯅꯥꯟꯗꯣ"꯫ ꯂꯤꯟꯊꯣꯏꯅ "ꯅꯃꯤꯠ ꯀꯣꯊꯣꯛꯎꯔꯥ, ꯃꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ"꯫ ꯕꯤꯟꯗ꯭ꯌꯥꯅ "ꯅꯣꯏꯁꯦ ꯅꯃꯤꯠꯇꯣ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏꯀꯣ, ꯃꯤꯒꯤ ꯅꯨꯄꯥꯗꯒ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ꯭ꯔꯥ ꯍꯥꯏꯕꯨ"꯫ ꯊꯣꯏꯅꯥꯎꯅ "ꯏꯁ, ꯑꯅꯤꯁꯤ ꯇꯧꯕ ꯌꯥꯝꯅ ꯉꯝꯗ꯭ꯔꯥ? ꯅꯍꯥꯟ ꯃꯈꯩꯅ ꯋꯥꯆꯤ ꯇꯪꯈꯥꯏ ꯃꯥꯜꯂꯤ ꯍꯥꯏꯅ ꯀꯌꯥꯗ ꯁꯥꯎꯔꯤꯕ, ꯑꯗꯨꯒ ꯉꯁꯤ ꯃꯆꯥꯁꯤꯡꯁꯦ ꯈꯛꯅꯥ ꯅꯥꯟꯅ ꯂꯥꯛꯄꯁꯤꯗ ꯀꯌꯥꯗꯅꯣꯕ"꯫ ꯂꯤꯟꯊꯣꯏꯅ "ꯅꯊꯧꯔꯣ, ꯋꯥꯆꯦꯟ ꯇꯪꯈꯥꯏ ꯃꯥꯟꯒꯦꯔꯥ ꯃꯥꯜꯂꯣꯏꯔꯥ, ꯏꯋꯥꯅ ꯏꯋꯥ"꯫ ꯕꯤꯟꯗ꯭ꯌꯥꯅ "ꯅꯠꯇ꯭ꯔꯥ"꯫ ꯂꯤꯟꯊꯣꯏꯅ "ꯃꯥꯅꯤ"꯫ ꯊꯣꯏꯅꯥꯎꯅ "ꯉꯝꯗ꯭ꯔꯥ ꯑꯅꯤꯁꯦ, ꯄꯋꯥꯒ ꯌꯧꯈ꯭ꯔꯦꯃꯤ" ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯗꯨ ꯍꯦꯛꯇ ꯃꯈꯣꯏ ꯑꯅꯤꯗ ꯋꯥ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡꯅ "ꯀꯩꯅꯣ, ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯅꯔꯝꯃꯤꯗ"꯫ ꯊꯣꯏꯅꯥꯎꯅ "ꯍꯣ, ꯅꯇꯨꯁꯤꯡꯁꯦ ꯅꯣꯏ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯕꯅ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ, ꯑꯗꯨꯒꯤꯅꯤ"꯫ ꯕꯤꯟꯗ꯭ꯌꯥ ꯇꯞꯅ "ꯑꯁ, ꯅꯪꯁꯤꯗꯤꯕ"꯫ ꯇꯣꯝꯊꯤꯟꯅ "ꯑꯁꯦꯡꯕꯩꯔꯅꯦ"꯫ "ꯑꯁꯦꯡꯕꯩꯅꯦ"꯫ ꯂꯤꯟꯊꯣꯏ ꯇꯞꯅ "ꯊꯣꯏꯅꯥꯎ, ꯅꯪꯁꯤꯗꯤꯕ"꯫ ꯂꯨꯋꯥꯡꯅ "ꯑꯁꯦꯡꯕ ꯍꯥꯏꯕꯒꯤꯕꯨ ꯀꯩꯒꯤ ꯑꯗꯨꯛ ꯁꯥꯎꯔꯤꯅꯣ? ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏꯁꯨꯅꯦ ꯅꯣꯏꯗ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯂꯤꯅꯤ"꯫ ꯊꯣꯏꯅꯥꯎꯅ "ꯍꯥꯏꯃꯟꯗꯦ ꯍꯥꯏꯔꯤꯅꯤꯅꯦ ꯑꯩꯈꯣꯏꯗꯤ"꯫ ꯕꯤꯟꯗ꯭ꯌꯥ ꯇꯞꯅ "ꯅꯪꯁꯤꯗꯤꯕ"꯫ "ꯈꯪꯉꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯣꯏ, ꯅꯣꯏꯅ ꯍꯦꯟꯅ ꯄꯥꯝꯂꯤꯗꯣ ꯌꯥꯝꯅ ꯂꯦꯝꯕ ꯁꯥꯔꯛꯂꯅꯨ"꯫ "ꯑꯗꯨꯗꯤ ꯌꯥꯅꯔꯕ꯭ꯔꯥ"? "ꯍꯣꯏ, ꯌꯥꯅꯔꯦ, ꯆꯠꯂꯁꯤ" ꯍꯥꯏꯅ ꯑꯁꯤꯟ ꯑꯔꯥꯡ ꯐꯕꯤ ꯊꯣꯏꯅꯥꯎꯅ ꯍꯦꯟꯅ ꯑꯗꯨꯝ ꯏꯔꯥꯡ ꯐꯗꯨꯅ ꯅꯝꯗꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯂꯨꯔꯕ ꯇꯨꯡꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯂꯩꯊꯥꯍꯧꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯅꯝꯗꯅ ꯍꯦꯛꯇ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯆꯦꯟꯕꯅꯤ ꯈꯪꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛꯇꯣꯏꯕ ꯀꯞ ꯂꯥꯎꯕ ꯇꯧꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕꯗꯤ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯃꯛ ꯆꯦꯟꯕꯗ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯂꯩꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯆꯍꯤ ꯅꯧꯔꯤꯕ ꯑꯅꯤꯗꯨꯅ ꯆꯦꯜꯂꯦ ꯇꯥꯕꯗ ꯑꯃꯨꯛꯇꯣꯏꯕ ꯀꯞꯅ ꯂꯥꯎꯅ ꯇꯧꯗꯅ ꯃꯤ ꯁꯤꯕꯗꯒꯤ ꯐꯥꯎꯕ ꯍꯦꯟꯅ ꯑꯃꯨꯛꯇꯣꯏꯕ ꯏꯔꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯔꯥꯡ ꯑꯣꯏꯔꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕꯗꯤ ꯑꯣꯏꯗ꯭ꯔꯦ, ꯆꯦꯟꯈ꯭ꯔꯕꯗꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯄꯥꯁꯤꯡꯅ ꯊꯦꯝꯖꯤꯟꯗꯅ ꯊꯤꯜꯂꯛꯅꯕ ꯋꯥ ꯍꯥꯏꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯋꯥ ꯂꯦꯞꯅꯕꯒꯤ ꯋꯥ ꯐꯥꯎꯕ ꯍꯥꯏꯅꯗꯨꯅ ꯑꯗꯨꯃꯛ ꯃꯊꯣꯡ ꯈꯪꯗꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯆꯪꯕꯗ ꯇꯥꯈꯤꯔꯝꯃꯤ꯫